ꯕꯤꯄꯤ ꯂꯩꯗꯅꯕ ꯁꯤꯅ ꯐꯔꯦ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅ ꯍꯨꯃꯥꯡ ꯇꯥꯍꯟꯕꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯍꯨꯃꯥꯡꯁꯨ ꯊꯣꯛꯆ ꯆꯍꯤꯗꯤ ꯌꯥꯝꯁꯤꯜꯂꯛꯀꯅꯣ ꯌꯥꯔꯣꯏꯗꯣ Batalha yore. Oi, mesk area. Mesk ki future. Nomugi tawdaba semudaba koi chanabagi. Nga phangdaba aja. Ai nga phang ba je. Phangmabudi leira. Phangmabudi change tamingna bo. Why? Mai pa de di chak phange. Koi bro je yang hei graba. Specialist ni. Nga yen phong ba. Phang mới mắm đây rồi mắm dâu đi. Lucile nga phang cái tuổi đấy. Nga phang cái tuổi Lucile. Cha de jo cha ke toi. Kon pheng ge. 성국 왜 싸게? 깍들이 봐. 싹. 아, 싹이 이러고 lâu 좋지. 다리. làm chán đi. mamami가. 니. 아. 누구서? 아우, 주로만 가지 야로해. Nga thong hapalage. 전에 합친 거기 전에 가야 보게. Ada mi ya. Mahi yaudre ba. 메이도 각각. Yare. 하와이 분. Yare. Thank you. 메이도 난 라스 왜 되더래. 메이 거네 얘도 라스 왜. 아 미루시래. 지금 사 미루래 메이루시래. Mahi nga mahi Hawaii mahi hai Hawaii mahi. 아직도 뭐라고 그러네. 아도는 가면 가면 좀 먹으래. 아 먹고 오니까 너. Tapi puro tang khang khang. Yare. Yamal. Kitang go. Khaya po. Yare. Ngom. Ya, baru ngoba ko. Siap sar. Jadi sini. Padahal ini mati hati ngasih. Tinta any item khudimaki price yam discount fange aduna kanagumana pambi ba yaurga su katek tawiro hojik video ina changa leibagi khutong chabadi leite aduna nauna pambi ragadi engoda katek tawiro aduga dum lawba yagane sigi yamna all india ge rate ta yam phajana percent off torga piri pambi ba yauragadi dum katek tawiro pen amanago price do tak iraga thamade ek yemgoda adum khame amada irolo 뭐 부어 잡히기도 있니? 시대 이거 932.05 하이가 지금 number 1 control line there 0.27 kg
ꯃꯥꯒꯤ ꯍꯣꯇꯦꯜ ꯂꯣꯏ ꯐꯨꯊꯔ ꯂꯩꯔꯦꯅ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯉꯥꯏꯕꯅ ꯂꯥꯁ ꯊꯤꯔꯝꯕ꯭ꯔꯥ ꯈꯪꯕꯗꯤ ꯃꯥꯒꯤ ꯒꯦꯁ ꯑꯃꯨꯛ ꯌꯥꯝꯅ ꯑꯗꯨ ꯇꯧꯔꯦ ꯅꯨꯃꯤꯠ ꯇꯥꯛꯁꯤ ꯑꯃ ꯂꯩꯔꯅꯤ ꯅꯪ ꯄ꯭ꯔꯣꯖꯦꯛꯇꯔ ꯁꯥꯎꯟ ꯕꯣꯛꯁ ꯀꯔꯤꯒꯤ ꯃꯌꯥꯝ ꯇꯧꯕꯤ ꯁꯔꯞ ꯀꯦꯖꯤ 5ꯒꯤꯗꯤ ꯂꯩꯔꯅꯤ ꯁꯤ ꯕꯛꯀꯦꯠ ꯍꯥꯞꯄꯤꯁꯦ ꯒꯥꯔꯤ ꯆꯧ ꯂꯥꯛꯀꯦ ꯇꯞ ꯍꯥꯞꯄ 5ꯗꯅ ꯀꯩꯅꯣꯗꯅ ꯁꯤꯗꯩ ꯁꯤ ꯇꯞꯁꯦ ꯇꯞ ꯍꯥꯞꯄꯤꯁꯦ ꯒꯥꯔꯤ ꯃꯆꯥ ꯅꯥꯏꯅꯦ ꯃꯃꯥꯡ ꯊꯝꯕ ꯌꯥꯅꯤ ꯀꯩꯅꯣ ꯕꯨꯂꯦꯠ ꯑꯣ ꯑꯗꯨ ꯃꯤ 2 ꯅꯠꯇ꯭ꯔꯣ ꯁꯝꯆꯤꯀꯥ ꯒꯥꯏꯅ ꯌꯥꯝ ꯈꯪꯉꯝꯃꯤꯅꯦ ꯑꯩ ꯂꯧꯕꯤꯒꯦ ꯂꯥꯎꯅꯦ ꯁꯔꯞꯁꯦ ꯁꯤꯗ ꯄꯤꯛꯄ ꯂꯩꯇ꯭ꯔꯕꯣ ꯀꯦꯖꯤ 1ꯒꯤꯒꯨꯝꯕ ꯂꯩ ꯍꯦꯟꯀꯣꯒꯤ ꯀꯩꯅꯣ ꯑꯦꯛꯁꯦꯜꯁꯨ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯑꯦꯛꯁꯦꯜ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯀꯦꯖꯤ 1ꯔꯣꯝꯁꯦ ꯃꯈꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯈꯥ ꯈꯔ ꯑꯣꯟꯊꯣꯛꯑꯅꯤ ꯗꯣꯞꯁꯦ ꯇꯧꯔꯣ ꯑꯗꯨꯗꯤ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯊꯥꯎꯗꯤ ꯀꯣꯛꯊꯥꯎꯗꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯄꯤꯔꯛꯑꯣ ꯁꯤ ꯂꯩꯔꯦ ꯁꯦ ꯍꯣꯏ ꯑꯝꯂꯥꯁꯦ ꯍꯣꯏ ꯑꯗꯨ ꯀꯥꯞꯇꯤ ꯂꯩꯔꯤꯕꯣ ꯀꯥꯞꯇꯤ ꯂꯩꯇ꯭ꯔꯦ ꯆꯤꯅꯤꯗꯣ ꯂꯣꯏꯈ꯭ꯔꯦ ꯁꯥꯏ ꯅꯍꯥ ꯑꯣꯟꯊꯣꯟꯒꯦꯕ ꯑꯩ ꯍꯟꯅꯨꯔꯕꯅꯤ ꯂꯧꯔꯤꯅꯣ 1,900 ꯈꯔ ꯂꯩꯕ ꯒꯣꯜꯗꯣ ꯁꯐꯣꯂꯥ ꯒꯣꯜꯗꯣ ꯁꯐꯣꯂꯥ ꯒꯣꯜꯁꯦ ꯂꯤꯇꯔ ꯀꯌꯥꯅꯣ 3 ꯑꯣꯏꯗꯣꯏꯕ 5ꯗ ꯑꯃ ꯍꯥꯞꯄꯛꯀꯅꯦꯕ ꯅꯪꯗꯤ ꯄꯣꯕ ꯑꯃ ꯂꯩꯕ꯭ꯔꯥ 1,900 ꯈꯔ ꯂꯩꯕꯅꯦ ꯍꯥ ꯄꯣꯕ ꯑꯃ ꯌꯥꯎꯕꯗꯤ ꯅꯪ ꯌꯥꯗꯦꯅꯦ 1,900ꯔ 1,930ꯔ ꯀꯌꯥꯅꯣ ꯈꯔ ꯂꯩ ꯀꯩ ꯁꯤꯖꯤꯟꯅꯔꯝꯁꯨꯕ ꯁꯤ ꯆꯧ ꯄꯥꯏꯁꯦ ꯑꯩꯒ ꯁꯥꯒꯦꯗꯣ 50ꯒ ꯑꯗꯨ 35ꯒ ꯄꯩꯁꯥ 7ꯂ 9ꯂ ꯁꯥꯡꯉꯣꯅꯦ ꯀꯣꯁꯃꯦꯇꯤꯛꯇꯤ ꯂꯧꯔꯣꯏꯗ꯭ꯔꯣ ꯀꯩꯗꯧꯔꯒ ꯑꯩꯅ ꯁꯤꯐꯥꯎꯗ ꯊꯌꯥꯂꯨꯔꯤꯒ ꯊꯥꯕ ꯃꯤ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤꯗ ꯃꯣꯏꯒꯨꯝꯕ ꯈꯔ ꯂꯩꯁꯟꯕ ꯀꯃꯟ ꯀꯨꯆꯨꯒꯨꯝꯕ ꯄꯤꯁꯜꯂꯣ ꯀꯩꯅꯣ ꯆꯣꯀꯣꯄꯥꯏ ꯌꯥꯝ ꯂꯩꯗꯨ ꯀꯅꯥ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯅꯪ ꯑꯉꯥꯡꯈꯩ ꯄꯤꯊꯣꯛꯈꯤꯗ꯭ꯔꯗꯤ ꯊꯝꯃꯔꯣꯏꯗꯤ ꯑꯩ ꯄꯤꯊꯣꯛꯈꯤꯗ꯭ꯔꯗꯤ ꯏꯊꯣꯛ ꯐꯗꯣꯏꯖꯥꯠꯂꯥ 미와타니까 아이 블로그 타갈라가더니까 미와타저니 니 강디 로르방 세 아직 ꯅꯣꯡ ꯂꯨꯞ ꯄꯥꯟꯕ 바타레ꯗ ꯂꯥꯛꯄꯗ ꯄꯣꯠ ꯃꯌꯥꯝ ꯄꯩꯁꯥ ꯃꯌꯥꯝ ꯍꯨꯟꯇꯣꯛꯑꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯈꯔꯁꯨ ꯂꯧꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯩꯈꯣꯏ